Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau Kangpokpi Churachandpur lambi ngasidagi mahosagumna hangdoklagani Lengmakhong Army Camp manungda thabak suba changkhibadagi ngasi phawba thiba khangdana lairiba laisram Kamal Babu mangkhibaga mari lainana Lengmakhong phawraga Kangpokpi amasung Churachandpur samhalliba lambi thingjinduna thamlakhiba lambi adu ngasidagi mahosagumna hanglagani haina kotuna warif lawkhre lambi asi Kukising lifeline oibana firef asi lawrakhibani haina pawsina makhatari news tagila Relief camp Jalaiba Mioi, Amayana Puna Mioi, Anishi Duna Leramle, Yang Tangdalaiba, Kamakia Pemton College to Hangba Relief camp Jalaiba no Maitem, Bolhen Kuntragataru Apopa no Maitem, Ibecha Amadi, Kaitel Manbi Kaitel Dagi Johnson, Kuntraganito Apopa, Sambong Kauba Mioi, Ani Asi, Yang Tang Pukria Chobamapal, the Pulap Siduna Leramle Hairi, Taudo, Singarang until Pung Humakai, Tarak, Dwai, the Tangner Kibani Haina, Pau Sinamakatari. Mioi Bagi Punsi, Amasung Lantum Ngak Pangam Drabasiam, Mafam Tado, Sumjibala. Manipuri irang asida mioi bagi punsi amasung lanthum ngakpa ngamdraba Chief Minister N Biren mafam thadhoklaga atopa mihut amana amuk silaga ngakhanbiro haina Coordination Committee for Crisis Resolution Manipur na phongdokre ngasi B3 road ta laiba iraba babanda pangthokiba paumi singa unaba amada committee asi convener O Sumjibala na hai Manipur gi hojik oiriba phibam asi chahi ani fajilaklaba phawba laingang na karimata tawba ngamdre India lengakta karimata haiba ngamdre CM na micham amana ngangadaba khara nganglaga matam lenduna leire masi tawbiranu miyam yamna ware mamang chahi gi me ahumdagi irang asine hek horakpadagi sanglaba matam asida ngasi phawba lamdamsi khara ingtapa phibam hanjilakle haibasi ngasi phawba udri irang asida law sujaduna leiba mioi phawba yauna mioi kaya hatkre angang nupi phawba pharaga tamthina hatkre masigi maraksida Army campus manungda entry tawraga changkhiba mioi amasu thiba khangdri mipum khuding maksi kari tawgadage haiba tawphom khangna adum charang naraga lehalle aikhoi gi punsi si hojik kari no haiba aikhoi gyan tadre hojik aikhoi si kanana ngakpi senbigani haibigi wahang mayam ama thoklakle haiki Sumjibala na makhata na hai irang asi thengnanaba India gi lanmi mayam ama pusilaktuna leiri Manipur gi state force mayam amasu leiri siphai mayam si Imphal sahar da chaithoktuna thambagi mahut irang tholiba mafam singda Thaviraga irang si laksinaba honabiu loinana irang asida lanjenarakuna leifam chafam khangdana laklaba miyam asigi yengbiraga Manipur gi irang siga mari lenana pusilakliba lanmi mayam si Sizinaraga lanjenarikliba mayam asi magi mafamduda hanjil hanbiu haiki amaromda aikhoi gi leibak si lo chatnaba leibakni lo sigi makhada leibak ngakadabani Foreigner changlakpa taragadi India gi oiba Foreigner Act leijari Manipur si madugi makhada konsingadabani niyom lana changlakliba Foreigner mayam si Act sigi makhada faraga maramda halanbiku haina sphongdokhi nakala maromda committee asina sinduna president rule thambana Manipur gi hojiki thaudo wathoksi loisinba ngamloi haina Topi da lakliba December taraga marida open debate competition ama pangtholagani haiba wafam su mahangna phongdokhi